Hi ma'am. Hi ma'am. Ngasi aku video anau ba pudon lae. Ngasi na kaino haragade akhoi inaupa ga ayen challenge tawdoneba. Kay challenge no haragadi ngasi gise kaisum yaudabiko. Hinjang kaisum yaudabi challenge tawdoneba. Ado ngamdraga na hinjang chadoneba ko. Akhoi last taneba ko. Ado kanana ngami yenge tawini kaim yaudabi chage tawini se sala sibi se kaino sega. Kya? Ngasi kaino baro manja sega chage tawiniba. Ado chaba horage. Chị hơi làm cha rồi. Bây giờ mình được rồi. 하나님 너희는 Ma, Sabang mo. Ha? Pero, Ai kìa tới gì cha? Để cha đi. Có ăn gì không? Rồi. Đây gì? Lắng cơn nhiều bài đi. Hỏi nhau luôn rồi.
ꯊꯕꯥꯛ ꯐꯨꯜꯂꯤꯕ ꯍꯤꯟꯖꯥꯡ ꯆꯥꯖꯔꯒ ꯊꯕꯥꯛꯀ ꯐꯨꯟꯁꯤꯗꯩ 하고 ꯌꯦꯡꯁꯦ ꯊꯝꯃꯒ ꯊꯝꯃꯒ ꯆꯥꯏꯅꯦꯕ 미는 다 못했네. 많이 속여라, 얼마나 속여라. ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯃꯥꯅ ꯉꯝꯊꯣꯛꯈ꯭ꯔꯦꯕ ꯑꯩ ꯂꯥꯁꯇꯗ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯁꯦ ꯈꯔ ꯄꯤꯑꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯤ ꯂꯥꯁꯦ ꯐꯪꯗꯕꯒꯤ ꯇꯧꯔꯤ ꯅꯨꯡꯇꯤꯒꯤ ꯂꯥ ꯀꯥꯏꯗ ꯂꯧꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯂꯥꯗꯣ ꯈꯔ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯤꯒꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯆꯥꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯆꯥꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯁꯣꯏꯕ ꯈꯣꯠꯄꯗꯣ ꯀꯃꯥꯏꯅ ꯁꯣꯏꯕ ꯈꯣꯠꯄꯗꯣ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯁꯣꯏꯕꯅꯣ ꯀꯩꯗꯧꯕꯅꯣ ꯑꯗꯣ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯐꯖꯅ ꯀꯩꯅꯣ ꯍꯥꯏꯗꯅ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯒꯗꯤ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯉꯁꯤ ꯃꯊꯦꯜꯅ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯌꯥꯍꯟꯈ꯭ꯔꯣ